Sayol anigi mamangda Los Angeles area di yam chauna lamai chaktuna hojik phawba makha tana kanna chaklingi talak asida kha California da ngasi nungsit yam kangkhalakpana maram oiraga lamai anau ani amsu hojilakri hairi phibam amuk hana lusilak asina maram oiduna weather service na Los Angeles Ventura amasung San Diego gi lamdam kaya di yamna khudung thininga oirakpa yai haina akanba warning tawkre hairi ikang kangba amasung sant ana nungsitna maram oiduna matam amada hekta yamna chauna mai chaklakpa yai haina Oxnard the weather service ki meteorological mi oi amana haiki hairi Saliba January tha asigi hokhiba tang 8 tagi chakpa horokhiba akibagi masak oireba mai asina ngasi phawbada tongan structure amadi building lising kulhumdoirom chaktuna amangata thukankre masa masagi mayum kannanaba hotnabada anuba mioi ani amsu nowna leikidre hairi masi tharag akiba phangna chakliba mai asida miyo kunthani thoirongi punchi mangkre makatan asiba masing hengalakhiba yai haina mari lenab authority gi makidagi hairi Los Angeles ki mayor oiba Karen Bass ko miyo amana lamdam adugi ayamba mafamsingda angangba phiral pahenduna miyambu matam punamukti alert oina cheksinna leinanaba yathangsu pikre serak asida tha asigi hokhiba tang 8 tagi mafam khangdana horakhiba mai asida mafam khangdana mangkhriba miyo kuntha rongi sikhriba natraga hinglibra haibagi asengba paung asi phawba khangma ngamdana leiri tasengna hairabada hoji Los Angeles city da oiriba mawng asi Israel na Gaza da sahi yam hena akan attack tawraba miyo lising yang khairom hatuna lebak adu upulwei phulgum pumtum tumhanduna miyo lakh kaya bu awapam da tahanbagum Los Angeles ki miyo lakh kaya su tongan mafam kaya da ten khanduna jangjafam lodun awaba khangnaribani iram asigi matang da California gi news agency am oiriba KABC TV dagi ipak TV news na phangba report amagi matung inna Santa Ana haibi yamna yangna sitpa nuksit asina mai yasi chakpadi hena mathau hakatuna miyambu mi paiba pokhalli akan banungsit asi yawbu maramna ngasi phawbud mai yasi mapung phana muthatpa ngamdribani mai yasi muthatnabagi damakta America lengangna nongthak amad laikha dagi miyo lising kayana helicopter fire brigade yawna tongan afaba makhali khusu khulai kaya sisinaduna akan mamongda mai yasi kananabu hotnaribani adubu Santa Ana haiba yamni yangna sitpa nungsit asi ngahak lepurabasu amuk hekta lakum maramna mai muthatnabu khotnabada khudongchadaba kaya mai unhalli hairi marak asida California gi Daily Morning News am oiriba Los Angeles Times na report tarakpa paw amagi matung inna Los Angeles ta khanghoudana salakhiba mai asi miyo kharana atamnana masa gi khudongchaba khara khakki khallaga khunek tawraga thal lakhiba mai oirabra haibagi chingnaba chawna pokhalli hairi masida yamna thajaningai oiba paw amana Los Angeles Police Department na su Haiba department asigi chief oiriba Jim MC Donnell na chakliba mai asida hena maichak pisinnabu hotnarami haibagi maralda miyo khara phagatkre hairi tha asigi tang 8 tagi chak horakhiba mai asigi mari lenana police na phagatliba miyosing asi chapchana chenaribra natraga matau kramna mai asi horakhibano haibagi matangda police ki maikedi yamna kupna thigatli hairi January tha asigi tang 13 dasu Los Angeles ki mafam amadagi chakliba mai asigi mari lenana Police Department chingnaba nupi yamas phagat ki blaigraban nakalla maromdana Los Angeles ta akiba phangna tham khai ambam chalak iba mai asina miyo kaya gi punchi manghan ki batan natana dollar million kaya gi lanthum chi ut ondun awaba taringi cherak asida Donald Trump America gi nifu tare suba president oina wasak hek lawbaga hanagi president Joe Biden na semlamba chatna kangnon sing lawthoktuna executive order anob marfu da khuriek pikre loina naksil laklaba malemgi ahumsubu World War thokhalloi haibagi thajabasu Donald Trump na malemgi miyamda pikri hairi Donald Trump na khuriek piba executive order hairib asi mamangi government na chatnaramba kangnon sing semdokpa lawthokpa amadi nowna chatnagadab anoba lengak adugi lawthokpa aduni Donald Trump na president hek oibaga ahanbu oina mahakna pikiba executive order marphugi manungda Paris Climate Agreement amadi World Health Organization da America yawraroi haina lawthokre hairi loina na president am oina sairak phangdaba miyoisingbu ngakpibagi phangliba power hengat hankre America da TikTok numit 150 ni phawba athingba thamdana su haikre America gi lobu singnaduna thabak tawba achoba crime tawba miyoising maralgi matungna sibagi sairak pinabagi ayaba su pikre America gi miyamda freedom of expression mapung phana pikre masina maram oiraga lengak asigi mathakta miyamna maningtamna phongdokningbu wafam ama hekta phongdorakpada
मियो अदुगी मथक्ता केस अमता पालरोय हाइरे लोइनन एजुकेटिव ऑर्डर अदुगी मनुंग चना रशिया ग लान सोकनरिबा यूक्रेन याउना मलेम लेबाक अमता द नुमित मगुद्रानी फावबा मतिंग अमता पांगदनबगी वफमसु याउरी लेबाक असिगी फॉरेन पॉलिसी अमुक हेन मपांगल कंखटनबा अमदी सिक्योरिटी लेनबगी मतंगदसु डोनाल्ड ट्रम्प खुयेक पीखरि हाइरी पनबा याबदी डोनाल्ड ट्रम्प प्रेसिडेंट ओइन हेक वसक लौखिबगा हानगी प्रेसिडेंट जो बाइडेन लौरम वरेप 9 कैंसिल तौखि लोइनन अतोप लेबाक्तगी लाक्लब मतुंग अमेरिका द पोक अंगांगसिंग लेबाक असिगी सिटीजनशिप की राइट फंगलम अदु मखाताना फंगलरो अदुबु नौना पोक अंगांगसिंग अदुगी ममा नत्रग मपा अदुगी मनुंगदा अमेरिका के सिटीजन ओइरगा अमदी मखोइसिंग अदु सिटीजन ओइरब मतुंगदा ग्रीन कार्ड पाइरम लबदी अंगांगसिंग अदु अमेरिका के सिटीजनशिप की राइट फंगनी हाइरे अतोपा पाव अमना हमास की मथक्ता अमुका हन्ना लान हौगदबनी हाइन अकनबो वार्निंग तौरक्रे हाइरे सही अमग मखाइरम हमास अमदी इजराइल ग गजा द सोकनदुन लाखिबु लाल सीजफायर चटनदुन लोसिनख्रब मतुंगदा इजराइल की प्राइम मिनिस्टर बेंजामिन नेतान्याहुदा महाकी कैबिनेट मिनिस्टर सिंगना हमास की मथक्ता लान अमुक तौद्रबदी लैंगाक थुकाइरगनी हाइबगी अकनबो वार्निंग तौरक्रे हाइरे पनबा याबदी हमास का सीजफायर तौदुना गजा की लान लोसिनखिबा असि इजराइल की मियो कयाना पामदबा याउरी मरुओइना बिदामिन नेतान्याहुगी लैंगाक ससनदा याउरीबा कैबिनेट मिनिस्टर सिंगना लान लोसिनबा यारोय हाइन अकी अखंग पियखिबनी चैरक असिदा हमास नसु लान असिदा इजराइल माइथीरी हाइन करीम कथाइनबसु लैरिबनी अमरोमदा बेंजामिन की लैंगाक्ति याउरीबा फाइनेंस मिनिस्टर सु ओइरिबा बेजलेल न पौमिसिंग द इजराइल की पंदम हेक थुंगद्रिम मखै हमास की मथक्ता लंदाबु लेपखिरु हाइन फोंदोप लैखे पनबा याबदी इजराइल की डिफेंस मिनिस्टर ओइरंबा इतमारसु लान लोसिल हाइन डिजाइन तौखिबसु लैखरबन अतोपा पाव अमना गजा की निखाइरब युमसिंग मरक्ति यामनब सरू सयांगसिंग कया ननसिंदुन लैरंबा थेंगनख्रे हाइरे था 15 हमास अमदी इजराइल ग गजा द सोकनदुन लाखिबु लाल सीजफायर चटनदुन लोसिनख्रब मतुंगदा लंजेनरुरब मियोसिंग हलकपद निखाइदुन लैरब युमसिंग मखादा यामलब सरू सयांग कया ननसिंदुन लैरंबा थेंगनख्रे हाइरे पनबा याबदी लाल असिद इजराइल की लानमिसिंग मतिक मयाय लैरब बोम अमदी मिसाइल कया नोंथक्तगी अटैक तौदुना चाद 90 की चांग थुगाइदुन मंगन तकनख्रबन रिपोर्ट अमगी मतुंगिना लाल असिद इजराइल की लानमिसिंग गजा की युम लाख 4.9 तुकलोम मपुंग फाना थुगाइखि लोनन युम लाख 2.9 तुकलोम दी अति अकाई चाउन थोखनगी हाइरे लाल लोइदुना हलखरबसु गजा की मिचम मियांगी पुंसी मतौ करमने हिंगनी हाइबगी मतंगदा हाइफम खंगदन लैरि गजा दा हौजिक लैरिबा फिबम असी अकीबगी मसकनी निंखाइरब बिल्डिंग सिंग मैना चालब गारी सिंग उट ओलब युम सिंग पिकथना लैरिबनी लौ उनबा अमदी एंजांग नबी थानबा मफम सिंग फावबो लैखिद्रे असिंग फिबम असिदा लान लोसिल हाइबदुनसु गजा दा हौजिक मियोइबनी हिंगबदा तंगाई फदबा पोसक पुनमक नौनि छंग सकटबा मथौ तारे रिपोर्ट अमगी मतुंग इना लाल असिदा पाक्सना मांग ताखिबा मरमना गजा की हानगी फिबम अमुक पाक्तकना हंजिल्लकनबा होटनबदा यामद्रबदा सही 50 की मथक अमुक चंगलबी यानी हाइना अखंग आइसिंग हाइरि मालेमगी तोंगान तोंगान मफमदा थोकपा ई पाउसिंगबो मियामदी योहंदुना मियामगी मिट माइ ओइहल्लिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी एफबी पेज असिबु लाइक शेयर सब्सक्राइब अमदी फॉलो तौबिदुना तुंग कोइना मियामगी सेवा तौबु ngamnanaba सपोर्ट तौबियु हाइजरे।